अहमदा मरुओइबा पाउसिंग पीजरी कुमजा लिशिंग अमल चमापन हुमफुदगे हौना मणिपुर चंगलखिबा रिफ्यूजी सिंगी ओइबा असेंबा स्टेटस करी लैरिबगे हाइना हानगी चीफ मिनिस्टर नोंथोंबम बिरेनना हंगलखली मणिपुर पांगथोखिबा कुमजा लिशिंग अनि अमगे सेंसस रिपोर्ट युमफम ओइरगा डेलिमिटेशन प्रोसेस चथबदा मणिपुर प्रदेश कांग्रेस कमिटीना यानिंगदबा फोंगदोरकली बीजेपी मणिपुर प्रदेश के ऑफिस थेलिबा हानगी चीफ मिनिस्टर ओइरंबा नोंथोंबम बिरेन सिंह की फोटो लौथोकदबनी हाइना थांगा एसी के एमएलए तोंग्रम रोबिंद्रोना डिमांड तौख्रे एनपीपी मणिपुर यूनिट की प्रेसिडेंट युमनाम जोय कुमारना आरामबाई तेंगोलबो लाना लमजिंगबा याबा वाफम फोंदोखिबबु मियाम खंगना लाले हाइना सेंगदोकदबनी हाइरी युमनाम जोय कुमारना हाना चीफ मिनिस्टर ओइरंबा एन बिरेंदा नसागे असोइबा कुपसिनबा ओइदबा वाफम सिंगांगनु हाइख्रे अमदी बॉर्डर फेंसिंग तौरपगी मयोक्ता नागा सिंगी ओइबा मियामगी रैली अमा पांगथोक्तुना फ्री मूवमेंट रेजिम अमुक हन्ना चटनाहल्लु हाइना तक्सिनख्रे ISCOM Manipuri Pau Mityeng Tabirba Pumnamak Puruk Sana Sharminna Taramokchari Amadi Paumucha Khaina Pijari Kumja Lishing Ama Chamapan Humfudage Hauna Manipurda Refugee Listing Kaya Ama Changlakre Hairiba Refugee Sing Ase Mari Lainaba Authority Ki Knowledge Kaloinana Makoy Gi Mating Pangduna Laihanki Refugee Sing Ase Electoral Roll Da Chalhan Krabra Haina Hanagi Chief Minister Nongthongbam Birena Mahaki Ex Handle Gi Kuthangda Hanglakli Panbayabadi Ngarang BJP MLA Karana Lishing Ani Amagi Census Report Adu Review Taubaga Loinana Haujuk Chathariba Delimitation Exercise Asige Mangoinana National Register of Citizens NRC Hana Chatna Hannaba Wafam Fongdok Nakiba Laikrabani Nongthongbam Birena Mahaki Ex Handle Gi Post Asida Makhatana Fongdok Laduna Official Record Ki Matung Inna Manipurna Statehood Fangdringai Dagi Hauna Refugee Lishing Kaya Mari Lainaba Authority Gi Ayabaga Loinana Lamdam Asida Kundaba Laita Hankibalay Mari Lainaba Chie Chang Sing Gi Matung Innadi 1960s Amade 1970s Ki Manungda Manipurda Yamdrabada Refugee Gi Imong Lishing Amaga Chamnga Hena Manipur Gi Ngamkhay Lansil Laktuna Kunda Laita Kibalay Lamdam Ase Kumja Lishing Ama Chamapan Yankhay Taruki November Tang Amada Union Territory Oina Recognized Chowki Tungda Kumja Lishing Ama Chamapan Humfudrani Thoigi January Tang Kunma Thoida Statehood Fangki Matam Adudagi Hauna Lairakiba Refugees Singi Imung Lishing Kaya Adugi Charol Surol Kaya Surakrabagi Amagi Makoy Sing Adugi Voting Right Amadi Atay Right Sing Pirakrabara Haina Hanglakli Nongthongbam Birena Makhataraduna Hairiba Issues Sing Asi Ngasi Faubada Miyam Khangna Mapung Fana Yangsilbagi Mami Tadri Maram Asina Manipur Hairiba State Ase Refugees Singi Namsin from Oirabara Haina Hainasu Hanglakli Manipurda Pangthokhiba Kumja Lishing Ani Amagi Census Report Yumfam Oiraga Delimitation Process Chathabada Manipur Pradesh Congress Committee MPCC na Yaningdaba Fongdorakli Imphal BT Road Leba Congress Bhavanda Ngase Pangthokhiba Paugi Mifam Amada MPCC gi Vice President Su Oiriba Chief Spokesperson Hareshwar Goswami na Fongdokhibada Makal Amatagi Reallocation Exercise Pangthoktringay Mangoinana Hairiba Kumja Lishing Ani Amagi Census Report Adu Kayam Chumlabage Haiba Adu Hana Thidopa Mathautai Delimitation Process Asina Manipur Dagi Lok Sabha gi seat Kaya Laigani Amadi State Legislative Assembly Dasu seat Kaya Laifam Thoi Haiba na Chingba Sing Asi Lep Kadaba Maramna Achumba Census Report Yumfam Oiba Delimitation Process Ama Changi Haiki
2001 की सेंसस से सी मतुंगदा 2011 की सेंसस सु लेग्रे अदुगा 2021 की सेंसस सु लेग्रबने अदुगा हुजिक लेइबा पोथी सेंसस मयाम सि लेजरगसु 2021 की दी कोविड ना अमसुंग पेंडेमिक एपिडेमिक मयाम सिना मरम ओइदुना 26 फोक येथोखरे 21 की मसिल येथोखरे अदुबो अखोई ngसागी डिलिमिटेशन एक्ट 2002 दो अदुगी मतुंग इनदी 2011 की सेंसस 2001 26 हो येथोइबा सेंसस सिगी मतुंग इन डिलिमिटेशन हाइबदी केंद्र खाइदोकपा लोकसभा की अमसुंग केंद्र खाइदोकपा से अदुगी मतुंग इन तौगी वाफम याउदी मसिदा याउरिसिदी मसि एक्ट नि इंडियन कॉन्स्टिट्यूशन की मतुंग इन पास तौरगा सेंबा अदुगुंबा एक्ट नि लॉ नि मदुदा याउरिसिदी 2001 की सेंसस ते युमफम ओइगदबनि हाइबने मरक्ता फजना तौखिबा तौदबा हयेंग 2026 दा येथोइबसे मसिदसु फजना तौबा तौदबा अदुगी क्वेश्चन टू द बेसिस टू द कोई सेंसस से तौगदुइ नत डिलिमिटेशन से तौदुइ नते केंद्र सेमदोगदुइचे सो फार माय नॉलेज इज कंसर्न तौदुइ सिदी डिलिमिटेशन से 2001 की सेंसस सिदनी अदु 2001 की सेंसस सिदी मतंगदुदा कैदोरगेदा कोई केंद्र खरादा हाइगद्रा सब डिवीजन हाइबतारे मरुइना डिस्ट्रिक्ट खरा मपुंगोइना डिस्ट्रिक्ट अहुम अदुगा सब डिवीजन मापन गुंबा हाइबा सब डिवीजन सिंगिदा मिकोक से याम साथीना अनप्रोपोर्शनेट ओइना 100% हेन हेनबा मी चाम लेबदा चामगा चनीगा हुंफुतरे के योक्सलपा याम वांग हेंगलपा मयाम अमा यावपदगिदी मियामना मदुगी मतुंगिना 2001 दुगी मतुंगिना कोई डिलिमिटेशन से तौदारगदी याम चाउना अकाइबा अमा लापतारे हाइबा पोतुनी बीजेपी मणिपुर प्रदेश की ऑफिस थेलिबा हानगी चीफ मिनिस्टर ओइरंबा नोंथोंबम बीरेन सिंह की फोटो असे लौथोकदबनी हाइना थांगे एसी की एमएलए तोंगब्रम रोबिंद्रोना डिमांड तौख्रे एमएलए की वाफम असे ngarang बीजेपी मणिपुर की प्रेसिडेंट ए शारदा देवी ना प्रिसाइड तौदुना नित्यापात चुथेक्ता लेबा थंबाल शंगलेंदा डेलिमिटेशन के मतंग दा पांगथोकिबा बीजेपी के एमएलए सिंह अमदी ऑफिस ब्यूरर सिंह पुन्ना पांगथोकिबा मिफमदा थोगलखिबनी मिफम अदुदा बीजेपी के ऑफिस प्राइम मिनिस्टर नरेंद्र मोदी अमदी बीजेपी के नेशनल प्रेसिडेंट जेपी नड्डा की फोटोना नाकल अमदा थेटलगा हानगी चीफ मिनिस्टर एन बीरेन सिंह अमदी बीजेपी मणिपुर की प्रेसिडेंट ए शारदा की फोटोना नाकल अमदा थेतुना थमलिबा अदो हौजिक एन बीरेन असी चीफ मिनिस्टर ओइद्रबना महाकी फोटो असी लौथोकदबनी हाइना एमएलए तोंगब्रम रोबिंद्रोना डिमांड तौखी हाइरी नाकल अमरोमदा इम्फाल द फोंगबा पाउची अमदा रिपोर्ट तौरकपगी मतुंग इन्ना एमएलए तोंगब्रम रोबिंद्रोना प्राइम मिनिस्टर नरेंद्र मोदी बीजेपी के नेशनल प्रेसिडेंट जेपी नड्डा स्टेट की प्रेसिडेंट ए शारदा की फोटो सिंह अदुमक थेटलगा थमलबसो हानगी चीफ मिनिस्टर ओइरंबा एन बीरेन की फोटो दी थेटफम थोकते महाक हौजिक मणिपुर की चीफ मिनिस्टर ओइड्रे चीफ मिनिस्टर ओइड्रबा मी अमबु चीफ मिनिस्टर की मवोंगदा अदुमक पार्टी की ऑफिस ता थेतुना थंबा चुमदे फोंदोरके हाइना पाउची अदुदा रिपोर्ट तौरकली एनपीपी की प्रेसिडेंट युमनाम जॉय कुमार ना महा की एक्स हैंडल अकाउंट दा मैते की मिंगचत थीबा याबा अमदी लेबा की दमक मथवाई फाउबा थाकिबा आराम बाई तेंगोलबु लाना लमजिंग बयाबा वाफमबु उरिपोक अपुनबा लुप अमदी उरिपोक नुपी अपुनबा लुपना कंडेम तौरकली युमनाम जॉय कुमार ना इरिबा वाफम सिंह अदुगी मतंगदा मियाम खंगना लाले हाइना सेंगदोकदबनी हाइरी ngasi उरिपोक अपुनबा लुप की जनरल सेक्रेटरी सामोम धुरवाना फोंगदोखरे एनपीपी की मणिपुर स्टेट की प्रेसिडेंट वाई जॉय कुमार ना महा की पोस्ट अदुदा हौजिक थोकलिबा कुकी मैते कॉन्फ्लिक्ट असे हानगी चीफ मिनिस्टर एन बीरेना लाना उहल्ले मैते सिंगबु स्केड्यूल ट्राइब के लिस्ट चलहल्लो हाइबा वाफमदा हाई कोर्ट ऑफ मणिपुर ना पीखिबा ऑर्डर अदुगा मरी लैनना ट्राइबल महाइरोय लुप सिंगना रैली चटखिबा अदुबो एन बीरेना कांगलुप की खेतनबा ओइना उहन्नबा होनकी करीगिदमक मतम अदुदा लेरंबा महाकना लुचिंगबा लेंगाक अदुना रैली चटपा सिंग याहनखिबनो चुरचानपुरदगी करीगिदमक कमांडो सिंग हंदोहनखिबनो अदुगा आरामबाई तेंगोलना करीगिदमक कुकी सिंग मथक्ता अटैक चटहनखिबनो हाइना हंखी हाइजरबदा राजनीति की मखोई मसेन
NPP su oisunu BJP su oisunu mahoi masengi marakta launaba ngangnaba sungnaba asida egoi kesu yenaba leite akai leite adu tawbudabu idaiba iramdabasi gi ifru pasinga no idamakta mangjil thana sungthoiba kunwakpa isi nausung isasu nausung go sokpa yaba adu wakum sing thamakpa asida maram oiraga egoi Bipung Budi Maki, Pafamda, Paisau of Popa, Adu Sing, I go to Daisy, Lanbaya, Popom, Makogira, Oiva, Kunava, Sirisa, Oivaki, Grapa Sembra, Togang Road of Kunapa, see now Sun Masi, Sopayava, Wapum Sing, any NPP voice, BJP voice, any politics, Tauriba, all politics. Tauriba political party, Kudamakna, Hayu Wakum said, Amata, Amdirakadu, Mahatana, Hoy, Rasmuti, Tawiri Besina, NPP, Maigedi, Yunam Joy Kumar, President, Oyiriba, NPP President, Oyiribana, Pongo, Wakum Singasi, Masana, Lale, Haina, Pazana, Miami, Mamanga, Sekdokadavani, Hayu Wakum say, Uibo, Kunbaluk, Miam, Lupi, Kunbaluki, both in Jalaga, by the XCMN Birena Luchingba Lenga Kimatamda, Maitei Singda ST status Pibayaroi Haina Chingda Achoba Rally Chathabada, Ayaba Pikiba Amadi Churchanpurdagi Police Commando Sing Loktoktona, Arambai Tiangol Gumba Lup Singna Kuki Singda Landaba Hobadagi, Irang Ase Toglakpani Haina Deputy CM Oiramba, NPP gi State President Y Joy Kumar gi Twitter account da Thagat Kiba Wafumbo, Ima Lup Apunba Manipur Ima, AME nasu awang bathak ta yaning daba fongdorakli hayeng ayuki pung tara faubagi manungda ex deputy CM na mahakna Twitter da thagat kiba wafam asigi khudam changdam piba ngamdrabadi Manipur miyam da lale haina sengdoktuna changjarakadabani haina ima lop apunba Manipur ima AME gi maikai thamlakli Karigumba khudam changdam leitraba faubada changjaraktaba thoklabadi irang asi mahakna thokhan bani haina lobaga loinana mahaki mathakta mama oibi kayana akanba khongjang sangsingani haina AME gi advisor Palungbam Ranibalana thamlakli NPP gi state president oiriba Joy Kumar gi wafam gi matangda ngasi maitai langol lairembi laikai da leiba langol Pioneers Club ki multipurpose hall da pangthokiba miyam gi mifam da saruk yakiba Ranibalana Lengak Chukli Pairam bagi mathakta Manipur Police ki DGP oiramba miyoi amana wakhal leitadaba miyoi amagumna maitai furupu male miyamna lana uhannaba hotnairakpa laibak thibani haina mahakna pendaba fongdoki nakal amaromda haukiba numit kharani gi mamangda BJP gi thambal shanglenda pangthokiba party asigi mifamda Thanga MLA TH Robindrona thamkiba wafam kharada yumfam oiba mana Kakchingi SP oiriba mahaki loinabi El Priyadarshini bu jiribamgi SP oina posting pirakpa asimak yamna lemjadaba thawongni haiki irang asigi chaitheng chauna fangliba amadi irang khwaidagi kanba district singi lakta ama oiriba jiribamda nupa officer amatta leitabagumna nupi officer amabu posting thaba ikainingaini thawong ase nupi khunaina pende haina mahakna fongdoki Hojik National People's Party NPP Manipur Unit ki President Oiriba Yumnam Joy Kumar na hana Chief Minister Oiramba N Birenda nasagi asoiba kupsin naba oidaba wafam singanganu haikri Yumnam Joy Kumar na mahaki ex handle da ngarang numidang thagalakiba post amada N Birenda Manipur da thokliba irang asigi matangda leikidraba NPP gi Supremo Purno Ajitok Sangma bu pusilakliba asima yamna laibak thibani haina fongdorakli Post aduda makhatana Joy Kumar na haikibada N Birien na irang asibu loisinduna nena taba fibam da purakpadi ngamdraga Manipur gi irang asida NPP gi leikidraba luchingba purno ajitok sangma pusilakpa haibasi yamna laibak thibani NPP gi luchingba leikidraba purno ajitok sangma na kaidaunungda Kuki Len gi wafam thamkiba leite state asida inner line permit ILP pirakibagi matangda palladuna Joy Kumar na haikibada Union Home
Minister Amit Shahaga Street asigi all political party gi mihut kangbu amaga unaruraba matungda pirakhibani amadi NPP naso achoba thaudang lokhi haibasi NBRN na ningsingba fai haiki haukiba ing kumja lishing ani tara marida Lok Sabha da MP Purno Ajitok Sangmana thamkiba wafam adugi video footage aduga haujik thokliba irang asiga kaidawnungda mari leinade leisu leinaroi amadi NBRN na masagi asoiba adu miyamangda uthokcharoidabani haina post aduda khanghalakle Manipurdagi free movement regime lauthokadabani amadi border fencing tawrakpagi mayokta ngasi Ukhrul townda miyoi lishing kaya thoglaktuna center gi thaurangsing asibu yaningdaba phongdoktuna miyamgi rally ama chatkre miyoi lishing tara romna saru yakhiba rally adu Ukhrul town gi akoibada kilometer 8 rom koina chatluraba matungda Ukhrul town gi Vinoda leiba district headquarters ta lamthungfam oiki United Naga Council gi mityeng makhada Tangkhul Naga Long amadi Tangkhul Furup ki tongan ba lup kaya na sinduna chathakiba rally aduna district headquarters yawraklaba matungda mafam aduda miyamgi mifam amasu pangthoki mifam aduga mari leinana Tangkhul Naga Long gi president QR Swart Washum amadi MLA Kasim Washum na phongdokhibada ngasi thoglakliba miyam asina Naga Furup ki apunbagi shaktam adu mayek sengna khangba utpangamli haina phongdokhi MLA Kasim Washum na makhata na phongdokhibada Naga singna maihorol dagi hauna ipa ipu na leiramba lamsingda iningtamna chathok sasin tawduna lakli maram aduna Naga singi free movement gi right asibu mari leinaba authority singna so ikai khumna fam thoi haiki nakal amaromda Thauramga mari leinana Fungyar AC gi MLA Laishiyo Kaishingna Paumi Singda Phongdokhibada Naga hairiba furup asi khutsem gi ngamkhai amattana khaidokpa yaroi Myanmar da leiriba Chinwin River asi Naga singi lamni border fencing tauge hairabadi border pillar sing asi hana mafam chana yungba tangai fade haiki The people living in the present imaginary boundary were not consulted. They were kept in the dark. The decision was taken in the table in either in Rangoon or Delhi or in Imphal. No one was consulted, taken consent. So the people are agitated. This will be the third generation who are agitating. And now what happened is some of our family members, our half-brother are in the other side of the boundary. So this is inhuman. In fact, this is inhuman. Should they have placed same ethnic line or same people in one side, then problem would not have happened. So the demand is the boundary fencing should not be constructed until boundary dispute is corrected. So our traditional boundary is Chinwin River from the southern side of Manipur, and northern side it is east and west bank of Chinwin. So now major chunk of this our land has been lost to Myanmar. So now before the boundary is settled, fencing it is not possible, should not be allowed. Thangjing Seva Mandal Historical Heritage Development Organization Amadi Committee on Protection and Preservation of the Historical Rights of Kobru and Thangjing Hill Ranges CPP-KT gi mihut kangbu amana ngasi Imphal gi Raj Bhavanda Governor Ajay Kumar Bhallaga unaduna wari sanakre unaba aduda mihut kangbu aduna maitei gi yamna maru oiba Laifam len ama oiriba Thangjing Chingda maitei singna lai khurumba chatpa yadriba asigi matangda Governor da mayek sengna paudam ki hairi Governor nasu angamba thakta honaduna mari lainaba thabak seng paikhatlagani haibagi thajaba piraki hairi ngasi Governor ga unaduna wari sakhiba aduda Security Advisor Secretary to Governor amadi Bishnupur District ki SP su saru yakhi
Manipur gi Governor gi ayaba amagi makhada Joint Secretary DP na ngarang thokiba order amada tongan ba district anida SP oiriba police officer ani yauna atai atopa additional SP amadi atai rank ta leiba sing kharagi fam hongdok hongjin tawkhre order adugi matung inna handak chahi asigi February 3 SP immigration oina thaupuram SP Kakching oina transfer tawrakhiba Priyadarshini Laishrambu SP Jiribam oina thabak puragani hairi SP Jiribam oiramba Sheikh Mohammad Jeb Jakir buna SP Kakching oina laklagani Hauzik additional SP Vigilance oiriba Akoijam Sadananda buna additional SP Imphal East Traffic oiragani aduga additional SP Imphal East Traffic oiramba Kaisham Bijoy Kumarna additional SP Vigilance oiragani masigi mathakta atai police official kharagisu thabak hongdok hongjin tawbagi matangda order asidapalli Nakal amaromda Kakching Kaithel Ima Loop Kakching Apunba Nupi Loop amadi Kakching Bajar Board ki mihut kangbu amana ngasi Raj Bhavan da chatuna Governor Ajay Kumar Bhalla da Kakching gi SP Priyadarshini Laishram transfer tawba yaroi haiduna memorandum amma pisinkhre memorandum adu pisil loraba matungda Kakching gi Ima Ibel Singh gi mihut kangbu aduda saruk yakhiba Kakching Bajar Board ki member Moirangthem Pishakna Paumi Singh da phongdokhibada Governor na memorandum adu accept hore adum oinama haujiki oinadi tangdaba paukhum amadi pirakpa leitri Kakching district ki SP ase ngaihak leitana transfer tawbiriba ase Kakching gi miyamna yaningde Kakching gi SP oina transfer tawrakhiba tha ani fawba mapung fadriba Priyadarshini Laishrambu Governor gi anoba yathang amagi makhada amuk hanna transfer tawbiba ase yaningde miyam gi mateng loinana thabak kaya paikhatpa haurakpada ngairibi SP Priyadarshini Laishrambu matang matam chadana Jiribamda transfer tawba yaroi Jiribamda gi lakani hairiba anoba SP aduso Kakchingda lakpa yaroi haiki Ngasigi akoina laksari base akoigi Kakching oiba Kakching district ki oiba thabak amagi akoigi Kakching oiba SP se ngahakta laitana sili sinbagi mathakta khangnage tawanda ama simba khangnage tawanda ama simba akoina aduna handaksu akoigi SPC Priyadarshini haiba medam ama laksai medam ji thani sudri ngeta hoki jiri da masi posing haraga jiri dagi nupa mayang nupani pang nupani hai SPC akoi Kakchingda haraga hai bagi pausi tabadagi akoina koi chauna raga Kakching gi miyam sina ngahang lega amasin ngahang lega amasin aduna Priyadarshini sakhiba yaroi aduga SP amasi su sangapa yaroi haina adugi haiba laksabani akoichi Governor na kai hairi ino. Governor ki di akoina memorial pisin badani magi kanoti hai accept hore Governor na akoigi pisin baje accept hore aduga akoi sukta chalaning ke Midam Priyadarshini sappasu yaroi aduga jidi dagi lakadwa kanoti SP dasu akoi Kakching da sangapadi yaroi Facebook ta aranba pau sandokpa amadi Kanglup amagagi marakta communal oiba mawongda sagatpa wahai watasing sizinaramba miyoi ama ngarang Manipur Police na fagatkhre Facebook page amagi admin oibani haiba fagatlaba miyoi adudi Seram Suraj Maitai chahi kunmanga laifam wangu terakhong awang laikai dagini haujikna Imphal East ke Jenims Hospital gi land number 3 Pong lambida laibani hairi Security Force na ngarang Imphal West District ki manungchan na Patsoy Police Station na Koliba sa jirok ta thiba humbagi thabak amada khutsu khutlai kaya fagat pangamkhri hairi fagat laba khutsu khutlai sing aduda magazine ga loinana SLR single barrel nongmai 9mm gi pistol sing tongan ba nongmai makhal sing gi maru sing tear smoke shell hand grenade smoke grenade stun grenade BP camouflage bofang handheld set sing yauri hairi
Imphal West District ki Sekmai gi mafam kayada lalhaulup kharagi miyoi singbu pot puthok pusin tawriba transport ki gari singdagi senkhai thungkai tawhanbada chenabani haiba miyoi ani police na ngarang wangkhai kaithel asangbi amadi wangkhai ningthem pukri mapaldagi fagatlaba miyoi ani adudi Imphal East ki Palace Compound hainau makhongdagi wahegbam binanta singh Chahi Nifumanga Amadi, Hizam Gogoba Singh alias Gogo, Chahi Nifumari, Laifong Wangkai Ningthem Pukri Mapalni, Makoidagi, Mobile Handset Aniga Konana, Chaka Mari Panba Car Amaga Fangle Hairi. Lona Thinkraba Lalholo Pripak Progi Mioy Ama Security Force Sing Nangarang, Waikong Police Station na Kwaliba Aihang Village ki waiting shed Amagi Maya Dagi Fari Hairi, Faraba miyoi adudi Moirang Them Roshan Singh, Chahi Nifu, Laifam Chairel Awang Laikai Dagini, Mahag Asi, Wangu Chairel Amadi, Pangal Tabigi Mafam Singh da Leiba, Mahailoy Shang Singh Dagi Senkai Tungkai Tawbada Chiena Bani Hairi. Haukiba March Kuntramathoi Amasung April gi Tang Amagi Lonaba Ahingda, Thobal Sabal Tongba Awang Laikai da Leiba Yum Anida Masakhang da Miyoi Singna, Nongmay maru ama kapsil lamba thawongbu yaningdaba fongdoktuna ngasi leikaigi maira paibi ima ibil singna wakat mifam famkre Royal Development Association Sabal Tongba amasong Sabal Tongba awang leikai maira paibi lupna sinduna famkiba wakat mifam aduda saru yakiba Thobal Municipal Council Ward Number 13 gi ex-member Sanasam Biren na fongdokibada Lamdam asida thokliba irang asiga mari lainana natraga masanga thoknaba paireba license ganbu oirabasu mirakta mafam marang khangdana ahingda nongmai kapsin bagi thawong yaningde asigumba thawong ase kanana thokhalibano soikibani hairabasu media gi khuthangda sengdokpirau matungda asigumba mi siba yaba thawong ase amu hanna thokhanbiganu haiki loinana mari lainaba singnasu mityeng changbiyo haina appeal tawraki Sabal Tongba Awang Laikai Maira Paibigi Secretary Puyam Akashini Nasu Laikai gi Inau Ani Asi Sujanom Jaduna Chamna Hingjabani Adubu Kanana Kari Maramgi Nongmai Kapsin Bano Haiba Adu Athubada Sengdokadabani Maram Chadana Yumlakta Nongmai Kapsin Bamioy Sing Aduna Lale Haiduna Sengdorak Triva Fauba Sabal Tongba Awang Laikai gi Maira Paibi Sing Amadi Rural Development Association na Lem Nakak Tharoi Haiki Tamu Singh Mahaki Yungi the Panduna Yumdagi Powderakba Maru Aduna Mahaki Kamnuno Leba Garigi Michen Kaikre Loina na Anishuba Maruna Amuk Aikogi Yumtaki Powderakuna Aikoi Kachuk Todopa Mangata di Todre Adubu Luribadi Garigumbada Adugum Matom Kangana Jumaka Capsule Manu Maru Aduna Miwi Gipun the Pala Miwi with the Palamato di Adugimatic Nuai Dava Live of Tiba Togo Wagani Masiga Mari Lana, Clapicial now Shasing Nasu, I could give my quick tongue the Lauduna, Kanagumana Soy with the giver of Vasu, Tokiba Togo to Tokiba Tarabadi, Club the Sentopi, Hydra Kayar Handaso, Laukre, Adumasi Power, the Kanagumatan, Madu Sentorpogi, Warol Pirable Latry, Hodik, I could a Tamjaning Pildi. Laibaki Iraq Asina Maramuduna, I could community and Nigamar the Triva Lala, Sigi, Sep, subside of the Bagdam the Paiva, Uerogasu, Natragana, Masabu, self protection, Taunabagidam, license girl in the Pipe, Uerogasu, Asugum Toy the Batogasi, Matunda Mukton, Biganu Hibawapamasisu, Tamjani. Siki Manungsan Laiba, Tobal Sabal Tomba, Awalaka, Hariba, Ikugang Asida, Nan make Marskitang, Kutama to Hinda, Toy the Batato, Ambaka Pokre. Hariba Toy the Batato Ase, Sabal Tomba Awang Laikai, Laikai Matadane, Hariba Tuiba, Asumba Awana, Nangiba Imusing Adudi, Sanasam Amusing, Laikidraba, Sanasam Baudol Sing, Aduga, Anisuba Isana, Nongtoma Rake Sing, Laikidraba, Nongtombam Samusing, Hariba Isani Sigi Yums, the Toki Batodoni, no make up some Bagito Asida, Akoina Haningi Badi. Isa sing ase ngasi phaba akhona leirapada sauranga yengbada suraga nomaga hingba imung ngaptani haiba imung alisida karamba kari nungaitaba leiduna nong haiba mirak leiba adai yam leiba adai yum yamna taba jaga sida nomaya se kapsinba no haiba se akhoi ngasi RDA club amasu mera babi saitagi yamna pentaba phongdok chaningi
Kumja lishing ani kulhumdogi me ahumdagi hauduna chatharakliba Manipurgi irangda palelda kuki kutlai paibasingna chatharakiba attackda nakal anida khut thokna kiba thaudokta yet thangba faiganda nongmai maruna panbadagi soktuna ngasi fauba mapung fana faba ngamdana leiriba kakching makha leikai sabal asangba parengdagi mayang lambam Shyam Sundar atopa meng inaubi apopa leikhidraba mayang lambam Tomchauda Arabai Tengol Unit 26 kakching na sil gi tengbang pikre Arambai Tengol gi Luching Purel Korongan ba Khuman gi mityeng makhada 26 unit kakching gi Tengoloi singna shell gi tengbang adu khutsin nakibani shell gi tengbang khutsin naba adu gi matangda AT 26 unit kakching gi second command Romesh na hai palil gi lanfam aduda Manipur gi ngamkhai kannanaba hotnabada sokpadagi ngasi fauba fagat pangamdaduna leiriba mayang lambam Shyam Sundar ngasi su chatpangamdana leiri Iramdam Iraibaki ngamkhai ngaknabagidamag kuki singna landarakpada ngakthoknaba hotnabada asokpa yaukibasing masha masagi maranai tabagi mawong amada leire masigumba kaya ase AT gi maikaidagisu thamoi sokna nungaijade adumakpu AT gi maikaidagisu shell thumgi awaba kaya leibana mateng pangbasu ngamjade adumakpu handak haukiba Mars kuntrada kakchingi maru oiba Chingsang kaya da chauna lamai chaklakpada AT 26 unit kakchingi Tengoloi singna lamai chakpa adu kannanaba honajaki Tengoloi singna honajaki ba sing adubu masak khangbiduna agenda kakching haiba WhatsApp group amana pirakpa senfam khara amasung AT 26 unit kakchingi Tengoloi amadi advisor khara na pirakpa tengbang adu khusinna jabani haiki land the Yauba, with Hawaii, Sang Yang Yauga, show up a little you immigration at the time Tao more, much was in the Sopansion Wide. Now, I did my arm, the killing exposed to the Karapanga, my door, when I think Pang, my country, Imphal East ke Khoraitin sit road ta leiba Thauban dong thong haina khangnaba thong ase fibam sokna leiba maramna thong asibu thugaiduna nauna saba hogadaba leibana hairiba thong ase matam kharagi oina thingjille haina Imphal East ke Kongpal da leiba Netaji Memorial Club na thadora pacherol amada khanghalakli thong ase nauna saringai gi manungda achat awok tawriba singna mateng pangbiyu haina su cherol asina makhatari Imphal East ke Andro Assembly Constituency ke manung chaliba Yairipok Azad Golai dagina Kaithel Manbi Faubagi lambi ase Mari Leinaba Authority na Koilas Thaduna Semjin River Fauba lambi asida chatliba Arumba Pot Puba Gari Sing Tha asigi ahumgi nungmidang Wairampung Taruk tagi thingjulagani amadi Numit mangani ge manungda hena kanba khongjang sing changsin gani haina Maikei adongi miyamna fongdorakli Ngase Yairipok Yambem Nongpok Ningthau Panthoibi Laibong Community Hall da pangthokiba Lai Manai dagina Kaithel Manbi Faubagi manungda leiriba club organization Maira Paibi Jilla Parishad amadi Gram Panchayat ki members singna saruk yaduna pangthokiba miyamgi mifam amana Arumba Pot Puba Gari Sing Thingbagi warep ase laukhibani Koi andro kendra gi Kaithel Manbi tu Lamnai tu Kaithel Manbi ro sa suki matik phatre phatab dur marum orga khoi gi Maira Paibi amadi club sing sina akhoi gi lambi se sembi na ba akhoi gi committee ma semjai committee di Lamnai tu Kaithel Manbi road development organization ning tholi aduga ngasai gi masigi ming thomi da lambi se suki matik phatabani na akhoi gi lambi phataba sida akhoi heavy vehicle haibidi haibra adigi tata loaded tawtor chatpana maram oraga lambi ji phattaba suki mati henjali maram maduna laiba tang ahum jidagi aikoi gi koila ji thadri fawa aikoi happy vegan jingje chinjinba chalhandaba aina akoi gi organization asina asidagi hauna ware amloje Advancing Neurodiversity and the UN Sustainable Development Goals haiba hiramda Indian Medical Association Manipur State Branch amadi Indian Psychiatric Society Manipur State Branch na sinduna World Autism Awareness Chegi Thoram Lamphel Pata leiba Ima House
की हेरिटेज हॉल दा पांगथोखरे थौरम अदुदा इमा मणिपुर स्टेट ब्रांच की प्रेसिडेंट डॉक्टर सिमसन सैरियो जेनिम्स के प्रोफेसर एस ज्ञानेश्वर शर्मा अमदी जेनिम्स साइकियाट्री डिपार्टमेंट की प्रोफेसर के शांतिबला देवी ना अथोइबा मिथुंगलेनसिंग ओइना सरुक याखी थौरम अदुगा मरी लेना प्रोफेसर के शांतिबला ना फोंदोखिबदा ऑटिज्म हाइरिबा अनाब असी चाही यामना नौरिबा मतमदगी नागनबा अनाब मखल अमनी मसी वाखल गी लेना अमदी नत्ते अदुबु न्यूरो डेवलपमेंट एआई डिसऑर्डर अमनी मियोय अमना ऑटिज्म ना नारबदे डिप्रेशन एंजाइटी मूड डिसऑर्डर यावरकपना हाइरिबा लेना असिदा मेंटल डिसऑर्डर कयासु यावरी अदुबु अनाब असे जेनेटिक जीन नत्रगा म्यूटेट जीन्स अमदी एनवायरनमेंट ना थोखनबा अनाब मखल अमनी जेनेटिक जीन नत्रगा म्यूटेटेड जीन्स चगी अनाब असिबु ngakthokpa ngamdrabaso environment na maram oiraga autism narakpa matamdadi aikhoi miyoibana ngakthokpa ngamli mama amana miro liba matamda cheksinba mayai kaba chinjak sijinnadaba organic oiba chinjak chaba toxic oiba environment ta expose chawdaba chang naina health checkup tawduna hakchang fana leihanba changi anaba asina naraba matamda supportive oiba treatment piba tangai fade autism haiba anaba asi India da angang humfu nipan gi manungda amamam dinai anaba asibu yamna ngalliba matamda mama mapa oiba singna khangbiragadi yamna thuna supportive treatment tawduna anaba asidagi ngakthokduna angang adubu asoi angam yaudana punshi nungsangna leihanba ngammi masi karino hairagadi neurodevelopmental disorder haibadi brain semakpa kansida khogi neurons sida defect laiba duga physically defect laiba magi samnabagi synaptic defect and haitare khogi medical term dadi aduna brain gi development neurological development sida ashoiba khar laikibadagi tholakpa adugumba layong aduni ado kari kari di I haraga koina ayamba main point is social communications tani ayamba shoise social communication amane restrictive repetitive behavior amane stereotype behavior amane adagi di learning impact akogi language kainogi communication problem amane verbal and non verbal da koi myam se communicate tom se magi dadi anima atum yadaba aduna angang sina komai tong aham da khange ha da eye contact thamba ngamdaba angang adagi response fazana pidaba aduna khogi magi communication mainly social communication sida sopa aduna restrictive repetitive hairagadi koina hanjana kaino amada activity amda mana pamjaba pot yamna restricted oiba angangi loina yamna pamba loina pak chawna pami pa posak singjina taba magi yam restrictive oiba posak khara mana apamba interest yamna restrictive by repetitive stereotype example bakut masa haidna leiba nomba rocking tawba adagi mana sanari bo poto mathandana sanaraga akogi pochai longkhatpi oresu ungbi oresu leidana adagi mana pami pose koi fan gumba ungba gari gumba tik 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 chatpa asina chingba magi apamba kharle aduga mayamga tinaba angang nubi magi chahi lekaga tinaba se kya watli aduna moise karam kadagi ayambadi khoina angang chi su puraga thokanda kaino se khogi atopa environment amadi natragana atopa misag amaga su adapt to the yamwana thoka mohisda adu karam kande khangi hagadi 18 months haibadi 1.5 years so idagi ayamba khangi diagnosis ni chahi omle kanda ayamba to bali khoina phangji diagnose to basi mama pana purakanda ni adu ado ayamba pediatrician da chatli adagi psychiatrist su lai psychologist sila lai medicine da chatpa aduna masumba anaba si kaina thon bano hairagadi genetic genes na mutated genes amadi environment and gene nei di koina control ngamdre aduga environment gi koina control khar ngami moise toxin environmental toxin da expose tawdaba mama sina miroling da haibadi khogi lead poisoning ade manganese toxins pesticide insecticide koina organic food kan yam tawne ra ise hujikan sida ko Mamang thagi tang tara mapandagi kunmathoi fauba na chauda pangthokiba second state wushu sanda cup 2025 ta wushu sanda masana da 45 kg gi kanglupta gold medal phanglakhraba leitangbam surbu ithai khunogi miyamna pukning thogatuna taramno okhri
Ithai khonaudagi Leitangbom Shur Apokpa Leitangbom Rakeshwar bu ngasi social activist amadi National Awardee Wangkhem Sobhagi Kangbu amana Ithai khonauda leiba Wangkhem Sobhagi yumda sanaroi asina chauna mai paglakpada pukning thaugatuna lamdam adugi miyamna harau tayamba fongdoktuna achamba khudol pot sing pi khibaga loinana sanaroi asina tungi punshida hena mai pakpo oirasanu haina thauniki World Yoga Sports Federation gi mityeng makhada hokiba March 19 dagi 18 fawba numit nini chupna Vietnam gi Hanoi da pangthokiba tara suba World Yoga Sun Championship ta chahi yankai mathoi dagi humfu manga gi kanglupta bronze medal lawrakraba Thobal Okram dagi retired senior scientist Dr. Gunadhor Okram March tara nithoi dagi kulhumdoi fawba Haryana gi Panchkulada Chathakiba Nifu Humdoi Suba All India Police Equestrian Competition and Mounted Police Treaty Meet 2024-2025 ta Gold Laurakraba CRPF ta ASI Oina Thaupuriba Thaubal Ningombam Haibong Thabam Dagi Okram Samarjit Singh Chahi Nifu Sanaroi Ani Asibo Ngasi Thaubal Okram da Miyamna Achamba Khudol Singh Tamduna Harautayamna Okri Okram Youth Club na Sinduna Okram Community Hall da pangthokiba Dr. Gunadhor Amadi Samarjit Anibu Okpagi Thauram Aduda Thobal District Olympic Association TDOA gi President Mutum Mani Singh SAINERC Takyel Imphal gi Retired Assistant Director Constam Michael TMC Ward Number 1 gi Caretaker Councillor Okram Inau Tombi Devi Amadi Thobal District Polo Association gi President Dr. Rajendrana President Member Singh Oina Saruk Yaduna Medalist Anigi Mafamda Achamba Khudol Singh Piduna Taramno Okhi Ajit Kumar Sharma Amadi Imung Manungna Donor Oiraga Sri Sri Gopal Dev Mandop Yai School Kangshang Hairagasu Kangnariba Kangshang Asida Yai School Kangkhutna Sinduna Chatharakliba Anirak Suba Kakching Tabam Kunjabi Sharma Memorial League Kam Knockout Kendra Wise Kang Tournament King Asi Sanakiba Match Ta Nambol Kangkhutna SSU Singjamai Kangkhutpu Panjal Tara Taruk Tara Humdoida Maithiba Pikre Match asida SSU na match ki ahanba half loibada Panjal manga kap bada ani suba half da Panjal nipan kapangamduna apunba Panjal tara humdoi kap ki Match asida nambol kangkhutna ahanba half ki apiba matam loibada Panjal taruk kap khibada ani suba half ki apiba matam da Panjal tara kaptuna apunba Panjal tara taruk kap ki Chatharakliba tournament asigi hayengi match oina Kaishamthong Kangkhut amadi Sagolban Kangkhut na sanaragani Association Sinduna SEDOC Ground Kong Badhobi Lampakta Chatharakliba Ahanba MNCA Women's U23 One-Day Trophy gi ngasi sanakiba match ta Shadow Thangmai Banna Run Humfudra Mangada PCC Mayai Koibibo Maithiba Pikre Match asi Mai Pakraba Shadow gi Sanaroi Sapam Kebriana Women of the Match ki title Loki Manipur Cricket Association Sinduna Team Kuntaruk na Group Marida Khaiduna Chatharakliba Ani Suba MNCA Men's Under 23 Haubam Biramangol Singh Memorial Trophy gi ngasi Lairenjam Public Ground da sanakiba match ta KASC Komidok na ESU Wangkhaibu Run ahum da maithiba pikre Match asida KASC na ahanba innings bat pairaga over kunmathoiga ball mari mayok naraga wicket loina turaga run marifudara mathoi lokhibada ESU Wangkhaina bat pairaga over kunmariga ball manga mayok naraga wicket loina turaga run marifu nipan khak loduna match ase maithiki Khudaiban Lamfal Pauthongba sanakiba match ta
YUCC Kwakaithel Moirang Purelna Ran Tarahumdoida RCA Lilongbu Maithiba Pikre match asida YUCC na ahanba innings bat pairaga over kontra nithoiga ball amada wicket loina turaga run chamaga kontra manga lokhibada RCA na ani suba innings bat paiduna over kunipan loibada wicket loina tuduna run chamaga kunithoi khak loraga match ase maithiki Tournament asigi ngasi Model Higher Secondary amadi Oriental College ground da sanakiba match cha CRAU Khamnam Bajarna Ran Tarukta Model Club Chinga Makhabu Maithiba Piki Khangabo Public ground da sanakiba match cha REYS Nagampal na wicket tareta Al Amin Lilongbu Maithiba Piki Manipur Veteran Cricket Association Sinduna March Tarahumdoidagi Langthabal Public Ground da Chatharakliba Ani Soba Komdram Ongbi Hijam Mema Devi Memorial T20 Manipur Veteran Cricket Tournament King Assist Sanakiba Match Amada RNEF Mayang Infalna LCC Lamshangbu Ran Yankai Mari da Maithiba Piki Match ase Mai Pakraba RNEF Ki Sanaroi Jaso Bantana Man of the Match Ki title Loki Chatharakliba tournament asigi ngasi sanakiba match amada YUCC Kwakaithel Moirang Purelna Model Club Chinga Makhabu Ran Tarama Thoida Maithiba Piki match ase Mai Pakraba YUCC gi Sanaroi Abdul Khalik Man of the Match ki title Loki Chatharakliba tournament asigi hayengi ahanba match oina SNC Sangai Pro amadi TCMDC Thongjuna Sanaragani ani suba match oina Chem Khagempalli amadi KCC Kongbana Sanaragani Manipur Veteran Football Association Sinduna Takyelgi SAI Football Ground da Team Taranipana Group Marida Saruk Yaraga Chatharakliba Kulhumdoi Suba Challenge Cup Veteran Football Tournament King Assist Sanakiba Match Amada TBSFA Taubung Khok na Thawbal FC Bu Panjal Mari Sino da Maithiba Piki Atopa match da Kaishamthong FC na Rainbow FC Bu Panjal Mari Sino da Maithiba Piki Chatharakliba tournament asigi hayengi ahanba match oina Thangmaiban FC amadi EMVFC Lamlaina Sanaragani ani suba match oina VFC Singjamai amadi FNFC na Sanaragani Hausi Arabada Maru Eba Pausing Amoka Hana Pijeri Kumja Lishing Ama Chamapan Humfudagi Hauna Manipur Changlakhiba refugees Singi Oiba Asengba status Kari Lady Bage Haina Hanagi Chief Minister Nongthongbam Biren na Hanglakli Manipurda Pangthokhiba Kumja Lishing Ani Amagi Census Report Yumfam Oiraga Delimitation Process Chathabada Manipur Pradesh Congress Committee na Yaningdaba Fongdorakli BJP Manipur Pradesh ki office ta thetliba hanagi Chief Minister Oiramba Nongthongbam Biren Singhi photo longthokadabani haina thangda AC gi MLA Tongbram Robindro na demand tawkhre NPP Manipur Unit ki President Yumnam Joy Kumar na Aram Baitengol bu lana lamjingba yaba wafam fongdokhibabu miyam khangna lale haina sengdokadabani hairi Yumnam Joy Kumar na Hana Chief Minister Oiramba N Birenda Nasagi Asoiba Kupsin Naba Oidaba Wafam Sing Nganganu Haikre Amadi Border Fencing Taurakpagi Mayokta Naga Singi Oiba Miyamgi Rally Ama Pangthoktuna Free Movement Regime Amuk Hanna Chatna Hallu Haina Taksin Kre
Pungja se fawagi oinadi ISCOM na sandok chaba Manipuri paw matang asida lojeri mityeng tabiri pa pumnamakpo kaina na baya thang ni jeri.